अस्सलामुअलैकुम वरहमतुल्लाहि वबरकातुह। अल्हम्दुलिल्लाह व कफ़ा व सलामुन अला इबादिहिल्लज़ीना इस्तफ़ा, अम्मा बअद। अऊज़ु बिल्लाहि मिनश शैतानिर रजीम। बिस्मिल्लाहिर रहमानिर रहीम। क़ुल हल यस्तविल्लज़ीना यअलमून वल्लज़ीना ला यअलमून इन्नमा यतज़क्करु उलुल अलबाब। सदक़ल्लाहुल अज़ीम। अहम मक्तदा 3 days Islamic Cultural Workshop cum Seminar asigi nini chanba haibadi ani suba numit ki thoram asida sarukiya begini haina lengbirakliba amadi thoram asigi thawai happy gadoriba resource persons in amadi stage matakta phambiriba ahallaman amadi matik charaba ojaguru amadi thoram asigi Patiang pangbigani amadi apung fan gani haina lengbirakliba satra naharon ahallaman ulamai kiram punamak pohan muktada kai kamnabo utsari madam su yamna leitre yamna tension jage aten ba matam asida aikhoina ngasi Islamic cultural program haina sigba sigi maksad pandam adu tentak ba orol da thamjage Allah Rabbul Izzat na इंसान मियोई बसिंग सिदा ख्वाइदगी थाक वांगहली बसे मोमिन ईमान प्रोग्राम मियोई सिंग अदुबुनी ताइबम पानसी अल्लाह रब्बुल इज्जत ना महाकी खुजिल थौरांग अमगी मखादा चलाय नबगी दमक्ता कयामत फावबा महाकना ताइबम पान असिबु लैहन्निंगलिबा अदु फावबा सेम लगा नियम नीति अमगी मखादा चतना नबगी दमक्ता अल्लाह रब्बुल इज्जत ना मियोई बसे ताइबम पान असिदा थारखिबनी मरम असिना तायोपान असगी चौखट लम कौब लंबी खुदिंग मक असना मंजिल थाना लेफम थोकलिबसे मुसलमान कौबा अखोइन खन थगदबनी तायोपान असना लैरिबा धर्म खुदिंग मक की पाउजेल पाउताक सिंदा अमत याउदबा हाइबदी एजुकेशन सोलु तम्मु पाउ हाइबसी इस्लाम धर्म खक्तना अहान बपरा ओइना तंबीबनी अदुबु लाइबक थिबदी ngasi ki musalman sing asina akhoi sumna tangi namaz mutam manga solaga amadi roza helaga amadi allah da haiza nizaraga akhoi adum musalman ko ba yarani tayong pan asina hingba yarani haibaki wakhal lon kaya asina musalman sing asi laikha ta ba nong gi sum hengalakli hai basing asi butta mediang thamlaga chawrabasu piklabasu khajikta oirabasu अखोगी मियाम द मेसेज से पीरगा अखोगी इपा इपुसिंग असुम लोइरमी इस्लामिक कल्चर हाइबसे असुम लोइरमी थाक वांगी हाइबसी खंगन नबा अमदी थौरमसिना मफुंग भाना लोइनमक ताक लगनी खंगन लगनी हाइबदी नते थौरमसिदगी असुम ओइरमी हाइबा इंगित खरा दु लौरगा अखोइदा चौखट निंबा अमदी इसागी थाक अदु मसक खंगनिंबा दु पोकनबगी दमक्ता मरोइना सिनजबनी अखोइना ngasi खन्नै अखोइ दुआ द लैरगा अखोइ ngasi मुसलमान सिंग मथौसी दुआ dan dua taugani haiba upai leite khodi allah lairi allah da dua taugani haiba natragana wakat pa sumba mayam da ikhoi gi asu ibidre ikhoi bu yeng bidre ikhoi bu ubidre ikhoi bu tabidre haiba na chingba wakat pa som doina ikhoi gi musalman sing lai khare thabak rom dana sum ya homdre ikhoi gi pai pu sing duna di ikhoi gi chawr ba culture asibu mangjil thana lep laga ikhoi gi damakta lamyang lam tak pirambani अदुबु ngasi di akhoi isa masak khangbudi lairadana akhoi gi pai pu singduna tawbiram basing adu phobo khangkhide culture haibase akhoi hekta matamda akhoi gi katukaran yamna pamba taibanggi sakpa sonba natraga isai nongmai natraga kanan katukaran da ngauba asumba kangluk kini haina khangni culture haibo haisita baga adum masi yamna lanba wakhallon amani culture haibase di ताइबंग पान असिदा मी कौब जात असिदा हेक लाखपदगी अदुम सागोन नरगा लाखरबा हिरम अमनी कल्चर हाइबसी अखोइना नमाज सोलिबा अमदी इस्लामिक की अखोइना शरीयत की मखाद लेलिबा तौरिबा थबक थोरम कया असि लोइनमक असि इस्लाम की कल्चर अमने इस्लाम की कल्चर असिना अखोइ द तंबी अखोइ हिरम खदि मक्त था वांगना लैगदबनी खन थगदबनी एजुकेशन की हिरमदा पॉलिटिक्स के हिरम दा कारोबार के हिरम खुदी मक्ता इखोइ से था वांग लैगदम हाइबसे इखोइ की कल्चर न तंबी अदो इखोइना अफोंग भगत इरे उरे अदुगा अल्लाह ना इखोइ द करी हाइबिरिबनो हाइबसे इखोइना खन थरुदरे कुरान के आयत लिसिंग कया असेगी मनुदा आयत लिसिंग अमगा खरा खप्तनी अल्लाह रब्बुल इज्जत ना इखोइ की इबादत की नीति नियम अमदि लॉस सिंग तांगपिरिबा अतोपा आयत कया असली साइंस की बरमदा अतो लैरिबा पॉलिटिकल साइंस की हिरमदा इखोइना तायम पानसदा उरिबा
hiram khuding makasi ikhoi ki Quran da loina lamjing namtak pil mangak mana masani Allah Rabbul Izzat na hai Quran da afala taqilun afala tadabbarun alladhina yatafakkaruna fi khalqis samawati wal ard na khoi na khanta driba karigino na khoi na gyan lo singa do sisin na driba karigino na khoi wakal tang driba karigino haina Allah Rabbul Izzat na ikhoi da chawbo wahai mai khoi da thabiri basi mana masna ikhoi na ikhoi isagi culture asibu yamna cheksin na masak khangna sena bai basi ikhoi khodimak ta yamna tangai padra posak amakak tangni ikhoi gi ipai pu singna tawbiram ba thabak singa du masak khangba yamna darkar lai ikhoi gi ipai pu sing yamna phaurom mi Allama Iqbal na Europe ta chap matamda mahakna library amada changlu matamda ka khanna ka amali rami hai ba ka asida sunnatangi muslim isil lausing na ibiram ba lairik makhoi gi research tawruba tu sing gi mangal pungnamak adu pik thana yaw ba laik sing leirami matam da mahang na ahan ba ka khan da leiram ba laik macha ma paikhat ba ye paikhat laga yeng no matam da ma ki mitu da ki pirang sing thagi adu ga lekha da pham thagi ba I khanghau de hairam ni ma asum maram di mahang na Hindustan na madi Pakistan da uram liba Musalman sing sidi yang na thang niam na ham thana uram ba adu ga ma pham da chat laga urba matam da na Muslim sing gi itihas ta adu ki batik tha wang la lem tu ura ga ma ko thamoi kai ba ma phau ki lairik adu di Salahuddin kaubunupa amana lawi amana iba haibadi ising dagi mai karam do anthok kani haibagi theory asi maudara ga mapan iba lairik asi mahang na uba pham ki haiba kaya asi uraba matung dagi Allama Iqbal haibasi mahak si Europe ki adi western ki wakhalon chelaga leiram laba rupa amani adubu mahak na wakhalon adu onthok laga western ki chatnarol kaya adubu namkhai laga aikhoi ki Islam ki fazalaba chatnarol culture asibu mahak na saugat piram bani asum na mahak na Musalman singgi chaw tharaba amadi wakhal ta tharaba thawong asibu uraga mahak na itihas ta iduna thamlabi yarabo hai mahiram mi madudi aikhoi ki ipa ipu sing adudi ilma ki hiram da education ki hiram asida science ki hiram da hiram khuding makta tha wang na yenthokpa masi ki pukai sing asibu mayam da yenthokpa pithokpa da makhoi ki ponsi asi kathokre aduga ngasi su taibang pan asida hiram khuding makta Musalman kaya na mangjil thana seba tauri mateng pangli adubu pithokpa khakta oi khre masana thangdariba mahai masing adudagi kana balobadi loina hundokre na thairaga thamkre haibasi Allama Iqbal gi wahai ni maram isna ikhoi si isana isaki thak masak khanggadabani Islam haibase hiram khuding makta ikhoi gi hukumat ikhoi gi sason ikhoi gi karobar ikhoi gi imung manung gi oiba niyam niti sagai gi oiba khulai kai gi oiba khuding mak asida Islamic laws asibu thak wang na khallaga Islamic culture asibu thak wang na khallaga chatlabadi ngasi ikhoi laikha ta phom thok tabani hairiba pandam kaya asigi matung inna ikhoi na thorom asi sinjabani hairiba thorom asi Manipur da tang na phamba thoram amani adubu aikhoi miyoi bana isana isa masak khangdabadagi amadi aikhoi si karino haibadu khangba ngamdaba bahap ta daba amadi khangin nuba pok tabadagi atop isai nongmai gi natraga sana khotnabagi thoram sing damitin miyamba adubum na tin bangam dabani adubu Allah Rabbul Izzat na nomadi soidana Musalman sing su gyan tarakani bahap ta mirakani haibagi chapcha tha jabale maramdi Allah Rabbul Izzat masawak na mahaki athoiba kalam pakta hai khrabani aina nongna traga nomadi prithvi asta leiba khangning ba kauba miyo bisingi gyan lausing asida aigi mangal sing asibo khanghan gani matamadu da makhoi subsoi dana hairakani tasena mak achumba amadi chawkhat pana khallaba dharmadi Islam kaptani haibasi haiba Allah Rabbul Izzat ki wahai asigi mangal su uba phanglaklabani maram asina aikhoi khuding makna isana aikhoi gi ngasi gi thoram asida nangpi rakadorba sakpi rakadorba kaya asibu note tausen biraga amadi masibu yamna maru oina khallaga konna mastagi hendok toyokna research toroga thijallaga aikhoi gi Islamic ki culture gi fazaraba niti niyam chatna kanglon sing asibu isa ge punsida so hapchinba amadi miyam puna makta so thunghan bangam na ba hot na si Allah Rabbul Izzat na ikhoi khuding makpu ngasi gi thoram amadi haying su pangthok ka doriba thoram asidagi mapung phaba ka na ba dulo bangam han bi oisanu tenta ko pham asiga loilana ai gi keynote address matang astalo sinjari assalamu alaikum warahmatullahi